Zaujang tekta mapangal kalaba IED ema pokhaikhri asokpa ani chusampur hospital da puraklamli none police na di pokhai di hai khopum PS na di PRO da hangbiro hairaki ngara nungthil pung amaga makhairum tarakpada none district ki khopum PS na konba Zaujang tek khulgi maphamamada mapangal kalaba improvised explosive device IED ema pokhai bada kuki militant ani siraga ahumna bomb se na panduna phibam luna soki habigi pau social media gi platform sing da viral oiraki pau si social media gi tuan ba platform sing da viral oirakpadi gi confirm tauna ba ngarang numidang wairam pung taruka minute taraga ni thuidagi taruka minute taraga ni panam sim taruka minute taraga mapana media mana none district police control room na telephone tawduna thawdo sigi matangda confirm tauna bonaki adubo media asina telephone anirak tawro su pakhalakidi numidang wairam pung taruka minute kunga mathoi tarakpada control room asidagi telephone tarok minute amaga second ni fuga tarum wari sanaduna thawdo asi sumbra hain hanglubada khopum PS ki OC ki maike degi asigum thawdo khokpa leiti haina phongdorakle khumlaki mobile phone receive tawkidaba du SP gi manakta leibadagi ni haina su sengtoraki wafam asidagi ngarang numidang wairam pung taruka minute kunga mangarum amasum pung nipan ga minute taraga mangarum tarakpada khopum PS ki officer in charge oiribe inspector amada telephone anirak tawrbada maki mobile phone adu switch off tawdum leramki tungda ngarang numidang pung taraga minute yankai tarakpada media sina amuhana OC gi mobile phone tawduna hanglubada thawdu OC gi sapsaba confirmation phangmangam di amasum PRO do oina hangbiro hairaki none district police control room na asigumba thawdok thokiba leiti hairakpadigi media sina chusampur district control room da ngarang nungthil pung manga ga minute yankai ka tare taruka minute nipan tarake minute taraga ni thoi nipan ga minute taraga humdoi telephone marirak tawduna hangbada bomb na pandunu sokpa miyo ani chusampur district hospital da ngarang numidang wairam pung taruka minute ni furum tarakpada layeng na papurakre makhoi hek purakpaga layeng bigi thabak sathabana hospital sida deploy tawriba police personnel singna makhoi ani gi maming matha yauna thawdo asi matawkram na kadai de thokibano haibadu hangbigi khudong saba laikhidri haina phongdoraki wafam asidagi pung khara kanaraba matungda media asina amuhana control room asida telephone tawduna wari sanabada soklaba mi ani do x-ray lona bigi dama hospital gi mapanda puthokre herki makatana control room na telephone tawduna hanglubada x-ray lona bigi dama puthokiba asokpa ani do amuk hanjina purakhi gadra natragana purakla roidra haiba ngamdri makhoi ani manipur gi mapanda leba leyeng sangda puna bo hotnaram basu yai herki adubu media sigi maike digi soklaba mi ani dugi maming matha masum thawdo dugi matangna khangnana ba aroiboina ngara numidang pung mapan ga mini kuntra ga ni palom tarakpada control room asida telephone tawrubada di pekhalakidri amaromda police control room dagi ngarang numidang mauksa gumna ayib sirul ama thulakhrabasu zawjang teki thawdo sigi matang wap mamata palakhidi ozoine MLA karam siam gi mathakta file torak pe election petition sahi mari hena well sathraba matungda judgment amasum order reserve tokre kumza english ngani kungani thoida taragani thoi supa manipur legislative assembly gi mikhal pangthoklaba result lakthoraklaba matungda high court of manipur election petition kunthra ga taruk file torakhibani haukiba kumza english ngani ga kungani thoi gi february kungani pana mas march mangada tangkak ani thokna taragani thoi supa manipur legislative assembly gi mikhal pangthokpa gi result march tara english ngani ga kungani thoi de lakthokraba matungda mikhal aduda written candidate oirakhiba kharagi mathak tuan election petition kunthra ga taruk high court of manipur file tawnarakpa gi manung saliba ozoina MLA karam siam gi mathak file torak pe election petition gi well sahi mari hena well satharaklaba matung kaina thangda election petition asigi judgment amasu order reserve tokre election petition asi housing na masagi sei marfu helaba saknairaba veteran politician okram joy apokwa lekhidraba o ibomsa ka wa huidrom laikaina petitioner oiduna file torakibani maki election petition asigi respondent singna 20 langthawal assembly constituency da pangthokiba mikhal asida mirep oibadagi written candidate oirakraba karam syam petition asi file torakpa matamda masagi se yakhigamapan haina palakhiba apokpa lekhidraba ke biramani lilong sajing mairen khong amasu mikhal aduda NPP gi mirep oikhiba karam nabikeshor petition file torakhiba matamda masagi se yakhigamapan ni haikiba langthawal kunja awang laikaini
Petitioner Ozogi election petition as High Court of Manipur election petition number 7 of 2022 oina Lokalaga Masigi Wail Sahi Mari and Tha Sigi Kunga Humdo Izun Kunga Humda English Nganiga Kunga Taru Fawada Satarkivani Ikon Konman Numirasida election petition as Chief Justice M Sundar Gibens na Lokalakpada petitioner Gi Makeda Council BR Sharmana Council S Gunpantagaloin and Lepki Respondent number 1 Oiriba MLA Keshiam Gimekidana Council case Lupen Lepki election petition Sibutha Sigitaragamapan English Nganiga Kunga Tarukta Bench Asina Lokalakpa petitioner Gimekeda Senior Council High is Paunamna Leplaga Council BR Sharmana Mating Panki Respondent number 1 Gimekidana Council A Mohendruna Leplaga Council case Lupenjit Amasung Council David Bunna Esistoki Election petition Sigi Wayalda Respondent number 1 Gimekida Lepa Council A Mohendro Namaki Submission Sing Makasata Hibagaluna Maki Makedi Tamgada Submission Sing Loxinki Petitioner Gi Council Hais is Paunam Nasu Submission Sing Sigi Pokompiki Loinana Nakalani Maki Council Sing the Kotna Yam Lavada Lamai Manga Digi Hendaba Atienba Synopsis Sing Oina Synopsis of arguments Sing Summit Tarokna Bakangan Badagi Party Animaki Council su direction si thabak to on pangthokna namagi matam PBU haibadagi kotna tha sigi kungo homdoi de le kotna pi khiba numit ki mangoina party Animaki Council sing tha sigi kungo homdoi de election petition si kotna amung hana lokhalakpagi mangoina na atienba synopsis submit tongna rakhi nakala animakna court ki directions ki matung in synopsis of arguments sing submit tongna raklabanina election petition sigi hearing loisili haiduna masigi judgment and order reserve tawraki tha sigi kungo homdoi da election petition sigi judgment amasu order reserve tawraba matungda media petitioner ozoi gi mekeda Leblakiba Senior Council HS Paunam the Hanglubda Petitioner gi election petition si pangthokriba Mikhaladugi result Lakthoralaba matung April kun English ngani kungani thoida file tokhiben heraki Kacha Naga taru eikhoina emotion the heart khibani asoba asoibani henlen thang kokizau bele sing the government sana thana bigi polam sing pigadabani Kacha Naga taru eikhoina emotion the heart khibani adumak asoba asoibani sinjaki awat pamayu nariba kokizau gi bele sing the government sana thana bigi polam sing pigadabani haina KZC kokizau council gi chairman Helian thang thangle na phongdokre Ngarang paumising unabamba da KZC gi chairman Helian thang thangle na hai kokizau sing Kacha Naga misam taruk hat khibadu asoba asoibani haiba eikhoini azari Thaudo emotion thokibani madugi damak aina su yening da phongdui adubu malem na amasum laiba sina kokizau sing phataba track ni haina lobudi yaroi magna hai kokizau sing Manipur gi naga sing khuthokna ba horakhiba sigi matang da laiba sigi miyam da amasu government da hangning badi thokliba umkhana ba si tangkhul gi yu thakpa nupa masa ama furu badagini Thaudo odugi matang da satnabi gi matungina lale haijana ba hotnarabasu atopagi khutchang duna irang asi uhalakibani masigi matuna koki nupa ani Kacha Naga sing harki madugi dama koki jau sing naga gi mi kunga matui fazilaba matungda condition amati yauduna thadokibani Kacha Naga sing na kotle namasum imbus tawduna pastor ugum halaga mi mari na sonkibani thaudu oduna maram oiraga asawbuna maram oiraga Kacha Naga taru adu harkibani madugi dama koki jau gi mot silaga aina lale haijari haina Helen thangna phongdoki Magnai ki hausik phawda kokizau gi khul kya mai thabdi lepthri kokizau gi mi taraga mari Kacha Naga amasum tangkhul sing harkrabani kokizau sing di asawbana maram oira Kacha Naga taruk tam kharkhibani masida karamba kanglumna mi yamna hatpege amasum khul kya yamna mai thabage hebadu nainabiye ukrul district kokizau gi mi sing mapam ahum sasat faikok amasum IC dalai Haiba mafam sing asida tangkhul naga sing tangai fadaba polam sing seng Hawaii natragana hidak lon bathingi maki megedi gi Manipur gi governor da asigumba mafam sing asida seng amasum Hawaii khara pibina ba haijakri maduna su kona da bana haujik su makhoi awaba phigam da leidi haina henlian thangna phongdoki henliang thangna ki maki megedi gi India government amasu Manipur government da seng Hawaii asathau amadi medicine hariba khungang ahum asida pibina ba haijakri Mapam asigi miyamna tangai fadaba polam sing laijagi haibadu tangkhul sing na thingi ani suba mapam oina lairon by face hauji seng phangdri mapam asida tangai fadaba polam amata pusin bi yadi
ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯣꯠꯂꯦꯟꯗꯁꯨ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯨꯀꯤꯖꯧꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯈꯪꯍꯟꯈ꯭ꯔꯤ ꯃꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯀꯆꯥ ꯅꯥꯒꯥ 6 ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯐꯠꯇꯕ ꯊ꯭ꯔꯦꯠꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯆꯥ ꯅꯥꯒꯥꯁꯤꯡꯅꯗꯤ ꯄꯨꯟꯅ ꯃꯤ 13 ꯍꯥꯠꯈ꯭ꯔꯕꯅꯤ ꯅꯥꯒꯥꯁꯤꯡꯅ ꯀꯨꯀꯤꯗꯒꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯀꯨꯀꯤꯖꯧꯁꯤꯡꯕꯨ ꯁꯍꯤꯡ ꯆꯥꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯥꯒꯥꯁꯤꯡꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯂꯤꯌꯥꯡ ꯊꯥꯡꯅꯈꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯒꯤꯟꯖꯥ ꯕꯣꯜꯖꯣꯡ ꯇ꯭ꯔꯦꯖꯔꯔ ꯗꯣꯛꯇꯔ ꯔꯤꯕꯔꯦꯟ GS ꯒꯥꯡꯇꯤ ꯑꯃꯁꯨꯡ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯂꯤꯟ ꯃꯇꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯉꯨꯔꯁꯪꯂꯨꯔ ꯁꯅꯇꯦꯒ ꯒꯣꯚꯔꯅꯔꯒ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯈꯟꯅꯈ꯭ꯔꯤ ꯏꯪ 2023 ꯃꯦ 3 ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯗꯝꯁꯤꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯟ ꯑꯃ ꯄꯨꯔꯛꯂꯒ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯇꯤꯄꯥꯏꯃꯨꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯉꯨꯔꯁꯪꯂꯨꯔ ꯁꯅꯇꯦꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ ꯉꯁꯤꯃꯛꯁꯨ MLA ꯉꯨꯔꯁꯪꯂꯨꯔ ꯁꯅꯇꯦ ꯃꯁꯥꯃꯛ ꯏꯝꯐꯥꯜꯗ ꯂꯥꯛꯂꯒ ꯂꯣꯛꯕꯥꯋꯣꯟ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ngarang ayuk pung 13:30 tabada Tipaimu Kendragi MLA Ngurusanu Sanatena Logbawon sangduna Manipurgi Governor Ajay Kumar Balago naduna Sarona Pungkhwai hena wari sanakhiari maru oina MLA na Manipurgi Governor da state da sahi ahum hena satharagliba conflict asida furup anigi miyoisingna amana amagi mafamda sangthok sangsin tawbada hojik singnaba madi akiba leiri masi lehandanabagi damak MLA masana Ferzol district amasum Ziribam district ta mar Meetei amadi atai tungan furup singi CSO kya gi lusingba singa unaduna santi puranabagi damak hona kiba thawdang singi matang nasu Governor da pautamki makhata nasu tungan ba CSO singa unaduna state asida santi hanjilangna honabada maki maikedigisu angamba thawdang laukigani loinana makna lauriba thawdang asida state government amadi central government asu mateng pangsinduna yariba makai atuba matamda irang asi lusinana bohonabina basu governor taksin kiyadi Presta phangba thajabu yaba pawge likhun singdagi Tipaimu Kendragi MLA Ngurusanu Sanate state asida thoklibi irang asigi waroisin ama puraknabagi damakta haukiba matam khara asida yamna toina Imphal laklaga anabo government asigi minister Yumnam Khemsanda natana atai minister singasu toina unaduna map wafam kaya ama khanaduna lakli heri anabo government asigi minister nasu center gi pautak matung ina singa masum tampaki constitution singi MLA singa toina pau phaunaduna lamdam asida santi puraknabagi poram kaya ama yatminaduna thabak sangsin minari hari handakta ikoi kuidringai da saitu kendragi MLA how kholet khibgena kuki NP Manipur kim gi mihut singa loinana se minister gi banglo da laklaga santi gi wari sanaba lekhe wafam asi se minister Yumnam Khemsan masana su thauram aduda masamakna phongdoktuna kuki gi miyoi kya matampakta laktuna airport gi flight tongduna satpa hori hensu phongdokhiba lekhrabani unaduna magna lakholaga lakliba thawdang singa sigi matangna wafam kya governor da pawdongki magna lauriba thawdang sida state government amadi central government na mateng pangsinduna yariba makhi athuba matamda irang asi lusinna bohonabada mateng pangsinbina bo wafam si governor da taksin khen spouse na makata na phongdokhi Zauzang tekta bom pokhaibada ani Sokle Songlungda AR None district ki manungsanba Zauzang tek area da ngarang thilpung ani rom tabada IED ama pokhaibagi thawdok khunja ani Sokle heri police gi phangba pauna haibada singi district sing da hauzik oiriba law and order gi phiba masi yenglaga khopum police station gi manungsanba Zauzang tek area da security force na operation sa thrakpa yai haibagi singnaba leibadagi khuladu gi khunja khra na pompi kan Sidoknava amadi Kulai sing losinanaba honabada soebadi pokhairakpada helam amasum latngam ko khunja beles volunteer ani sokhi makoi khudok Chusangpur district hospital pukhatuna laikanakhi thawdo aduga mari leina Zauzang tek lambung beles ki chairman hen khop pau hokipna thadorakpa siurlaman hai Zauzang tek thawdok aduga mari leina local news channel amasum social media post kya da mi ani edu IED plan tawna bohona ringai da pokhaibadagi sokhibani haiba wafam adu aranba amasum yumham yaudabani amaromda ngara nungtil pung ohunga makhairam tabada Kangpokpi district ki manung sanma ke sunglungkul da sakhangdaba singna numoi round 15 kulom kapsilakhi thawdo adugi pau phangmadagi marak nakpara deploy tawba AR gi kangbu mafam adu sangsinbaga loinana handuna numoi kapadagi sakhangdaba singa do mafam da thadoktra senki thawdo adu thoidokpa aso apandi yaukidi haina pausna makhatana phongdorakli
Deputy CM Nemsana ngasi Delhi da contractor sing amasu engineer sing kokre PMGSY Pradhan Mantri Gram Sadak Yojana gi thabak loisindana lairibasi gi matang rural development and panchayati raj pairi deputy minister Nemsa Kibgena contractor sing amasu engineer sing gi waiba mipam amatha sigi kunga tere New Delhi gi SP mark ta leiba Manipur bogona pangthokatori REDMSSRDA Rural Engineering Department Manipur State Rural Road Development Agency ki Chief Engineer na ngakira masiga mari lainana meeting notice ama thokre state asida hauzik PMGSY 1 gi thabak sing hauzik loisindana laidi bisigi matangda mari lainaba contractor sing amasum Department asigi engineer sing gi waiba mifam ama June kunga trek nungthil pung mari taba matamda New Delhi gi SP mark taliba Manipur Bhawan gi conference hall deputy minister Nemsa Kibgena siya loburga pangthokani wafam asi tha asigi taraga nipanda deputy minister Nemsa Kibgena siya loraga pangthokiba rural engineering department amsum PMGSY gi review meeting gi makha tarakpu oina Mipamasi Pangtona Lepkibani, Deligi Mipamasida, PMGSY gi Lushindana Lady with Tabak Sing as Lushinabagi Wapam Sing Amadi, Makata, but Tawada with Taurang Sing and Dukanagavani, Mipamasida contractor Sing Namasa Laklaga Sarugavana Tragana video conferencing Kutanga, Sarugavi Yaganari, Kariguma video conferencing Kutanga Yagadava, Weragana, Not Eosi the Leva, Secure Office Complex Ki, 4th floor the Leva. REDMSRRDA gi conference hall laga saruk yabasu yagani kanagomba contractor singna maranai oina mipamasida saruk yazagi haraga su video conferencing gi link adu kona khangalakani henesu ngaragi meeting notice adura pali koki narco terrorist singdagi kankhiba paite na Meetei da amu onsilakpa lebuk thibani polindro koki narco terrorist singna satharakpa attack tagi paite singbu matam amada kanbikhraga haujigna Meetei da onsinduna miyat mipun satharakpa haibasi lebuk thibani haina Meetei council more gi hanagi president ningtha khongja polindro singana phongdokre polindro nangrang paumi singda haiki inglising amaga samapan ge maudraga tere ki June kunga mari dagi chusampura koki paite ani gi marakta saun irang horakhi sayedugi November mari da more da sukuki paite gi marakta saun irang tholakhi more da Kundaramba paiti gi mi ahung koki narco terrorist na tamthin hat pa horak padigi thawai hingna ba Indo Myanmar border lan sinduna Myanmar gi tamu town manungda sen sinduna lei horakhi mathang numit November manga gi hing nongai da Myanmar gi tamu town dagi Meetei council more gi kangbu sing sangduna paite community gi mi samaga taraga taruk Myanmar gi puthorakhi council asina Myanmar gi puthorakhi ba paite sing adubu more bazar 1 number 6 ta leiba loitongbom ingau bigi OL video holder relief camp hangduna nupi angang yawna paite miyoi taraga taruk numit marini sawa thakui awaba lehendana ngak senduna tamkhi matam adugi chief minister Sangkai Singh chief secretary Jail Shyam amasum Manipur police ki matam dugi DIG Hantem Roman Kumana more the security ki gari kuntraga manga tharaktuna OL video holder hangni relief camp amadi madura lediba paite singa dubo council gi volunteers sing yawna sapagada maphamda thinki Koki narco terrorist ngi makuta shigada bagi kanbi khiba paiti singna ngashidi koki narco terrorist singa punduna Meetei gi mathakta attack sa tharaktuna misam kya gi mathakta mihat mi punsa tharakli basi lebu thibani paiti gi thawong da pen da phungtok pagaloina makoi gi thawai kan ki badu kaukthok ngamli basi isona di soidana uramgani haina polindro na phungtok khiari